ꯌꯥꯔꯦ Hi ma'am. Hi ma'am. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯁꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯖꯔꯦ ꯉꯁꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯦꯂꯦꯟꯖ ꯇꯧꯍꯟꯒꯦ ꯃꯃꯥꯡꯗ ꯀꯦꯟꯗꯟ ꯌꯨꯡꯒꯤꯁꯦ ꯀꯦꯟꯗꯟ ꯀꯨꯟꯅꯦꯕꯀꯣ ꯀꯦꯟꯗꯟ ꯀꯨꯟꯁꯦ ꯃꯩ ꯆꯨꯈꯠꯂꯒ ꯃꯥꯒꯤ ꯃꯆꯤꯟ ꯈꯨꯝꯃꯒ ꯃꯨꯊꯠꯄ ꯍꯥꯟꯕ ꯇꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯝꯕꯗꯨꯅ ꯉꯝꯗꯕꯗꯨꯗ ꯄꯅꯤꯁꯃꯦꯟ ꯄꯤꯗꯣꯏꯅꯤ ꯄꯅꯤꯁꯃꯦꯟꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯗ ꯀꯦꯁꯤꯟꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯐꯤꯒꯔꯗ ꯂꯥꯛꯄꯅꯣ ꯍꯥꯏꯗꯣ ꯀꯔꯝꯕ ꯂꯨꯛꯇ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯇꯧꯔꯣ ꯀꯦꯟꯗꯟꯗꯣ ꯆꯨꯈꯠꯂꯣ ꯆꯨꯈꯠꯂꯣ Table already told. ꯌꯥꯝ ꯂꯪꯈꯠꯂꯦ Put lại told. ꯆꯥꯍꯜꯂꯣ ꯀꯦꯟꯗꯟꯁꯤꯡꯗꯣ ꯐꯖꯅ ꯂꯣꯏ ꯆꯥꯍꯜꯂꯣ Sai. ꯖꯨꯔꯤꯀꯥꯒꯤ ꯂꯣꯏꯔꯕ ꯔꯦꯗꯤꯗ ꯂꯩꯔꯣ ꯃꯈꯥ ꯐꯖ ꯐꯟꯗꯔꯣ ꯔꯦꯗꯤꯗ ꯂꯩꯔꯣ ꯑꯟꯖꯤꯇꯥꯏꯁꯨ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯃꯥꯛꯁ ꯎꯞꯁꯤꯜꯂꯣ ꯑꯗꯣ ꯑꯩꯅ ꯔꯦꯗꯤ 1 2 3 ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯗ ꯃꯨꯊꯠꯄꯩ ꯍꯥꯟꯕꯩ ꯇꯥꯟꯅꯒꯗꯧꯅꯤ ꯈꯪꯉꯕ ꯔꯦꯗꯤꯗ ꯂꯩꯔꯕ ꯅꯕꯥꯅꯤꯃꯛ ꯂꯩꯔꯦ ꯑꯟꯖꯤꯇꯥꯗꯤ ꯂꯩꯔꯦ ꯍꯥꯏꯔꯛꯑꯒꯦꯀꯣ ꯔꯦꯗꯤ 1 2 3 ꯍꯥꯟꯕꯤ ꯇꯥꯅꯣ ꯑꯁꯣꯝ ꯁꯥꯏꯗꯇ ꯂꯥꯛꯄ ꯌꯥꯏꯀꯣ ꯁꯥꯏꯗꯇ ꯂꯥꯛꯄ ꯌꯥꯏ ꯀꯦꯟꯗꯟ ꯊꯨꯍꯟꯕꯗꯤ ꯌꯥꯗꯦ ꯑꯟꯖꯤꯇꯥꯅ ꯉꯝꯈ꯭ꯔꯦ ꯑꯟꯖꯨꯔꯤꯀꯥꯗꯤ ꯀꯦꯟꯗꯟ ꯃꯌꯥꯝ ꯂꯦꯝꯍꯧꯔꯦ ꯑꯟꯖꯤꯇꯥꯅ ꯉꯝꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯔꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯃꯇꯝ ꯌꯧꯔꯦ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯃꯇꯝ ꯀꯦꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯉꯥꯏꯈꯣ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯂꯨꯖꯔ ꯑꯣꯏꯕ ꯃꯤꯁꯦ ꯀꯦꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯗꯨꯒꯤ ꯀꯦꯕ ꯍꯧꯔꯣ ꯈꯔ ꯅꯛꯁꯤꯜꯂꯣ ꯄꯤꯇꯨꯗ ꯈꯔ ꯅꯛꯁꯤꯜꯂꯣ ꯌꯥꯝꯃꯜꯂꯦ ꯑꯗꯨꯗꯤ ꯊꯥꯖꯤꯜꯂꯣ ꯊꯝꯃꯣ ꯃꯤꯠꯇ ꯆꯪꯉꯤ Mati sunte udah aja. Kaya kena isu kayak gitu. Yusilo tuh yusilo. Lah. Itu kawan. Kamu kalau udah tiga aku mau tinggi ya. Kok mai masih di sini tiga. Itu sama aja tuh ya. Benar. Ya lo sehat. Saya gue. Aduh, gue sam tuh gak ketemu nih kok. Kalau ini udah. Cuma dari. Tap. Mai biju gimana biju? Tuh kan itu juga. Tuh. Ada biju di atas. Kok. Ya. Oke. Listrik balik.
어떻게 봐줘래? 어떻게? 반사해. 난 반사해. Đây, lấy thôi kia nó có. Có gì? Phải nên lúc lấy đấy, on xin lỗi rồi kìa. 아니 계속 할 거. 아니 Số đây không, số ra. Cái này nó không có đi đâu, không không? Mày em phải ra em thấy không biết? Phải ra cái gì comment đó, PV comment đó phải ra hay biết là mo. À đây ta đi hồi gì video gì mà ta sẽ lưu lại gì. Bye bye tao. 바이바이. Subscribe cái tông xin lỗi hay chứ lo. Subscribe already. Follow you. mà khi video xíu này đầu tiên like comment đồng view Lỗi em vào. 쓰기 뒤에 딱 눌러주세요. Đây đây, bye bye tao. Đây đây. 바이바이.